Rumzari, MSTV meeting Tabir Besingbu meaning my Tenataram Oxari, Nasindu Pizari. Manipuri Youth League Mayol Haina, Pintolba organization Asina Sinba, Anoba Lang, Langondi Pauser Puba, Lamsang, Konsat Nasi, Kamla the Gin Flap of Tobuna Kongta Kre. Manipuri District Kayagi, Kungang Kayada, Nasi the Gihoduna, Matang Tagi, Mapan Fawa, Nubin Kunma Toini, Zupna, Sakadaba Konsat Asigi, Ahamba Waina, Sekmai. Tana Sakadori, Konsat Aduda Saruk Yaiba, Mayol gi convener Asem Prince na Fondorak Pada, Lamdam Asi, Housing Lubada Sumsaraba, Naima, Werle, Haukiba me, Ohundagi Kukizo, Frutna, Landaratuna, Maintai Mutanaba, Honarakiba, Asil, Lantenanaba, Kunaya Sigi, Nahasing, Namikap Topam, Yore, Aikoi Puna Punsinduna, Tangari, Okudung, Sadaba Kayasi, Natonaba, Social Response, Bibagi Matok Tabana, Mayona, Miami Kap Tokanaba, Pauzel Buba, Lamsang Konsat Assistant Bani Hainasu Fondoki. Tangkun December gi, Asidagi, Hoxarakanda, Janawai Tamapunbok, Aikoi Lamsang Konsatama, Anova. Akoi Anova, Yawagi, Pauzel Buba Konset, Lamsang Konsetama, Koi Chasanava Sem Saba, do, Nasi, Rojaremadi Honavagi Sem Saba, Akoi Lamtabadu, Tandas Logare, Akoi Mayol Kanjaba, Akoi Nahasingna, Hamu the Fogzaba, Nasi Kunai, Yang Yung Mike Kudimakta, Sotabagi Sotaba Tangaiba, Politician Lamdasu, Economy Lamdasu, Amadi, Society, Amadi Social Gilam Lamsidasu, Kudong Tinai Oba Monga, Akoi Oba, Free Ombologzabangam the Badumba, Yang Yung Mike Kudimakta, Sumsaraba, Kunai Moshali, Serakasida, how give a tang. Megi tang home the gi cookie zone terrorist singer I quit Takalan Taduna Mate have a Frubasu Mutatlaga have Matagum yellow fruit or Mate I quit Ipa Ipuna Ipu Ipana Piramba Namkaya Sibu Makoina Setokuna Amadi Lajariba fruit Dushisana Lajarimba fruit singa Akaya to Yamadi Mihan Puntolaptuna Mine Tolaptuna I quit Frubasu Mutaki Hondarpa Masi I quit upon the Pangalamgalina Tino Matokai I quit Nasing a city makeup talk to Namadi Tokai Tokaiba Ladiba Miam Punna, Punsanduna, Akoigi Oiba, Achepa Fire Mongoloina, Tenariba problem Pudimak, Punna social responsama, Pimina Matoktai, Habadu, Akoina, Miam, the Bicaptuana Bigi, Pauzella Puzaduna, Puzagadabani, Nasidi Hog Amaromda, Kongsat Adubu, Lamtakiba, Kokomi, coordinator Zitendra Ningomana High, Hojik Manipur, Oiriba, Tangdu Letadaba, Mawong Sida, Aikoigi, Ida Sasingna, Mamaleba, Nungsibagi, Ihuladu, Manghandanaba, Honabagi, Paudamda. Pandam da akoi punna punsinduna lantengna ba khona bagi kongsat amani hierarchy itare matum di lenga ki Manipur lenga ki makhedi gi akoi gi order phangdi na nu ka pa gi oiba porsom su legi de bonina ajuna akoi gi khunna bu mayam sing sinu khonne jar kuni hoji gi tanja se khunna bu mayam sing sina akoi gi mayam sing kala kanda khunna bu sing jang tarai intok pira kanda makhoi bu phata na ta hanba aju makhoi bu matam ko da au phani ai bi wakhalun du modi Manipur lenga na kari lebi gi fc amna koi gi thaduk pi ba hai bitare madu amon khanjani mi matang lei yes rule of law hai lei ba hai sumati koku mi supamji aduga aduma pu ore ko so hujik se lan sida ikoina lei aduna ninga sigi khongja sigi mari lena ikoi lan sida tus or don tawgida ba de karai no tawlo de karai no do khangbagi mathok tar kun mo moidina ikoi madumudi tangai pudana ikoi mayam su in mathok tai tawbudu khunga ko kangbu singta karo to simati koku mi maike jegri tasinga madumudi yajeningde Kangpokpi amasung Sursanpurgi School Kunmanga Central Board of Secondary Education CBSE da affiliation tawbada laingak na khanghodrabasu district anigi school Kunmanga da piramliba affiliation sing Kakthat Pirakpada Manipur Youth and Students Union Maisugi Maikaidagi Manipur Lenga Pu Hainingai Leitana Tagat for Fongdokli Maisu Head Office Ki President Nathorak Paserol Amada Palibadi Kangpokpi Sursanpur District Ani Asida Me Ahomda Thokpa Kanglup Anigi Tamthiraba Lan Gi Manguinana School Khara Affiliation Tauraga Lan Horaba Matung July Kuntra Phawagi Mamangda Affiliation Tawkiba Lamdam Sigi Nena Tadaba Sarang Naringai Marakta Huran Lanada Lanai Mioi Kutpu Khara Manaraga Aning Aningba Apam Apamba Pangtauda Tawbasi Matau Karamna Sathakibano Haibasi
ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯒꯠꯄꯤꯗꯨꯅ ꯊꯕꯛꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯃꯤꯌꯥꯝ ꯈꯪꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯂꯝꯗꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯂꯣ ꯆꯠꯅꯔꯤꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤꯅꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕꯁꯤꯡ ꯆꯤꯟꯗ ꯈꯛꯇ ꯉꯥꯡꯕ ꯇꯣꯛꯂꯒ ꯃꯇꯝ ꯆꯥꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯅꯅꯕꯁꯨ ꯃꯥꯏꯁꯨꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ Indian Red Cross Society Punjab State Branch na yumbu oiraga saliba thasigi tang kunmaridagi kunipan fawwa Punjab ki Mogada pangthokadoriba National Youth Exchange Program 2023 da saruk yarugadaba Youth Red Cross Indian Red Cross Society Manipur State Branch ki team gi full rehearsal State Branch asigi office ta ngasi pangthokre Thauramduda Indian Red Cross Society Manipur State Branch ki former chairman Dr. Y Mohan former Vice Chairman Dr. K. Arun Kanta, Chairman Narendra Ningomba, Amadi, District Branch ki Chairman Amadi, Secretary Singna, Athoiba Mitunglen Singhoina Saruk Yaki. IRCS Manipur State Branch ki Chairman Narendra Ningomba na Fongdokibada Manipur team da saruk yariba Junior Red Cross ki volunteer sing asi mahi tamliba nauriba ngaktani adum oinamak telaba matamda takpi tambi kiba asida makoina thawai yauba makoi gi school singi oja sing amadi mapa mama singna soiba yade haina honabiba asina Manipur na soidana mai paktuna mana kaya laurakani thaje haiki thauramduda Manipur gi team na khudol tamlugadaba pena maitai isai matam isai maitai zagoi pena thangta recitation paper reading tongan bahiram sing da saruk yarugadaba singna youth exchange program aduda set charugadaba phizol sing setuna chapchana hiram khudingi performance uthi IRCS Manipur State Branch ki maikaidagi su saruk yakhiba Youth Red Cross volunteers singi mama mapa singda ningtham khudol oina blanket sing khudol tamki mamang sahi singda National Youth Exchange Program singda saruk yaruba amadi mana phanglakhiba amadi hojikna Indian Red Cross Society Manipur State Branch ki life members sing oiraba miyoi singda su khudol pot sing piduna taram okhi thauramgi saruk ama oina Maru oiba mitunglen singna IRCS Manipur State Branch ki 2024 ki calendar su phongki IRCS Manipur State Branch ki Chairman Narendra Ningomba Vice Chairman Dr. Laisram Manglem Secretary Athokpam Nabasandra Treasurer Nauroibam Premjit na luchingduna Manipur ki team asi thasigi kunithoida Imphal thadoklagani hairi Ludo mahikami gidi adu thora bani na khoi chopa yate अखोई स्टेज से माइक पोते यादी अदुना मयाम हुजी इसै ग्रुप सोंगबस तहम जगी बदु मयाम पुडम अममम दं सागदी एक्सेप्ट लंचेंबी ने जेनिता ने अनलीगे द आई पीरियड में हम सब लो ना हाय रे अदि मत तो ओजा सुना पीदी यादी दना बातोन कच्चर रे अदुगा आई इचा सिंसना यम पांगदना तोगदी आई सोपद लो तारे कोन खनरे दो तसेमगी दि ओजा जिदि मांगदा इपा हाइजम दि नसदे ओजा सिंग बदि करी खंबिर गुदो खंदे हौजि फाउ चली बसिदि आई यम फजरी न खली बो आई Manipur thokliba hingsa gi thodok sing asi hojik tha nipan hairakle lising kaya miyoi lising kaya masagi state ta mayum maikai thadoktuna relief camp sing leinari masi punamoksigi daita kanano honorable prime minister natraga honorable chief minister ra natraga la haina world maitai council gi dispur press club ta pangthokpa paw gi mifam amada wahang asi hanglakli paw gi mifam aduda world maitai council gi spokesperson Navakesona Makhatana Haikibada Manipur Ladiba Security Force Lising Humudra Rom Asisu suspension of operation Suna Maram Oiraga Taudoxing Asi Marol Tok Tabagum Tumina Yengduna Lady Suna Mioi Bagi Punsidagi Hena Maru Oibra Maitai Singbu Makoi Masagi State Asida Citizen Ama Oibagi Hakmat Pire Center Amasung State Ki Yelhomi Oiriba Maitai Community Bu Nam Thanabagi policy asina lamdam asida sangsil lakhiba mitop sing da hena khudong sawa phanghanduna ngasidi mitop sing asina state amasung center lengangna decision sing lowada makoi gi yakada decision lohan bagi sakti fawa leirakle asigumba sing asina maitai community na awa saitheng phangbagi maru oiba hawrafam oiri sanglaba sahi kaya state amasung center lengangna asigumba kaya si khangbi dabadagi hojik Manipur gi fibam asi oiraklibani amadi mitop sing asina leibak asigi
national security da threat tawrakli aduna state asip amasung center na maikai singi hak singbu khangbi duna maitai community bu Indian constitution gi schedule trap list ta athubada salhan batana Manipur da matam kuina tangdu lai tabu purak na bagi lambi oigani haina su makata na phongdokhi masagi mayum ki lai phangba relief camp lai sing mayum da tawanan je makoina relief camp lai maki issue se dum lai gane ado relief camp lai sing je mayum da utang hanna na government na sin mena ta price lai public ki dia koi always public ki full cooperation ni government intention government ki willingness ni lai adna masigi relief camp lai ba mayum makai thadok tan lai ba aikoi gi laibak thiraba mayum makai layo jadraba singse ase mayum da amukta anhalan gi se makoi ne mayum da handir makai issue je dum mai adum sak tan lai gane asin pi da gen State Health Society National Health Mission Manipur amadi Directorate of Health Services Manipur anina khusam naduna pangthokpa State Newborn Research Center JNIMS ki inauguration amadi social awareness and action to neutralize pneumonia successfully SANS campaign 2023-24 ngasi JNIMS ki conference hall da launch tawkhre Thoranga Mari Lainana Chief Guest ki Warwal Piraduna Health and Family Welfare Minister Dr. Sapam Ranjan Nahai pneumonia hairiba laina asi matam sana khangdoktuna layeng horabadi laina ngakthokpa ngami prevention is better than cure haiba wakhalon asina mangda thamlaga pneumonia laina asi mangzongna na khangdoknaba amadi layeng haunaba poster campaign asi launch tawani campaign asi miyamda paksanna khanghanba amadi yawhanba mathau tai masi punamak oithoknaba social media gi platform singdasu saithoktuna awareness asi miyamda hena khanghanba changi masida natana laina laichat kaya thengnabada asasingna lawriba thodang yamna chawi leibak asida covid-19 laina na awaba kaya pikhiba maramna laichat asigi anoba sapu laklabasu sabsana thengnanaba Union Minister of Health na share lawduna virtual bifam pangthokpa leire India na matau karamna covid thengnakhiba adu malemgi atopa leibak singna angakokna khibani state asigi oina su mock drill na singbasing pangthoktuna section thorang lokal le haiki Thauramadu Health Services Manipur ki Director Dr. Khoirom Sasikumar Mangang JNIMS ki Director Professor Laisram Deven Singh amadi National Health Mission Manipur ki State Mission Director Dr. Somorjit Ningombam Khumuksam Lokesor JNIMS ki Medical Superintendent na President Members oina saruk yakhi The world and globally recognition when we talk of India now positively. We have doctors, some of the famous doctors, nurses, engineers, scientists, research scholars. Sige mayam ji punjalaga entrepreneurs, entrepreneurs, mayam ji kino India ji as a whole mayam na yenga scholars get brains, people with brains. Sila the COVID vaccine, which is the role that our country played, the people of our country took. In terms of computers, Tapasya, a center for performing art Manipur gi artist tarukna Raslila amadi Lai Harauba North Zone Cultural Center Minister of Culture Government of India gi makhada International Gita Mahotsav 2023 Haryana gi Kurukshetra hairiba mafam asida utkre haukiba December gi tang 8 gi kunmari fawba sathagadauriba festival asida December 18 dagi kunmari fawba saruk yagani haina Tapasya gi media coordinator Yengkhom Sundarna phongdorakli State asida yamna tangna thokpa thodok ama oina yamna naha oiriba masagi sahi kun suraba justice konjengbamna maipangna rocket motor sabaki project sathaduna lakli adubu kangluki irang leikhibana rocket sabaki thabak leptuna leiri justice konjengbam moirang konjengbam leikaidagi konjengbam daya amadi konjengbam ongbi Ranjana Devi gi machanupani mahaki apokpa amadi apokpina manamasing yonduna
Churchanpur New Bazar da leirakhibani May 3 thokiba irangna lanjelaktuna Moirang Konjengbam Relief Camp ta leiraba matung haujikna Moirang College Block B Relief Camp ta sangjafam loduna leiri rocket saningbagi wakhal karamna fawrakhibage haina Image TV ga unaduna wari sanaba amada mahna hai Hollywood science fiction movies yengbadagi rocket saningo fawrakhi mahaki project kukun kauba rocket ki project asi Hollywood movies sing yengbadagi rocket si kamdauna sabage haiba khangba pamlakhi project kukun tholibasigi maramna caterpillar dagi butterfly on ba life cycle adu u kibadagi marksu wings ama palhaning bagi asada project kukun haina thon kibani hojik asi project asi 2022 gi February 1st week dagi hau kibani hojik Irang asina maram oiraga leplaga leiri masigi mamangda success oikibasi kilometer 3 phawba sana zatpa ngamba kg ama puba ngamba rocket motor saba ngamjaki adugi matung hojikti irang na maram oiraga leplaga leiri irang nem tharaba matungda internet tagi paraga research tawraga experiment field work tawna basem saduna leiri hairi mahangna makata na phongdorakpada mahaki project asigi main AMD sea level dagi 100 km wangna pairaga safely landing tawasi project asigi main aim ni mahaki knowledge hena hengatnaba DRDO da changningba apamba lei mahak hojik Moirang College ta BSc 5th semester tamli class 7 8 gi rocket saningba fawraki Moirang College ki principal dagi permission lawraga 2022 gi April 15 da Moirang College ki ground da ahanba oina demonstration tawki madu fulfill oikide 2022 gi 1st November da anirak stuba demonstration tawduna chawrakna 1.5 km paiba ngamduna fulfill oiki aduga rocket engine 2023 gi January February da saba success oiki DC dagi permission lawraga makata na sathaba pami haina su justice konjengbamna Image TV da paudam lakhi project kukun kauba rocketry project asi ai Hollywood movies gumba yeng badagi inspiration foklak kana magi rocket se kamain tawbuno kamaina paino khotpono curiosity porut kana masigi project asi hogjarki bani sigi project ki maming project kukun tholibasi caterpillar dagi butterfly on ba magi life cycle do uzaki badagi aigi life su wings sama pandagi asada panhaningai gi asada masi project kukun haina thonjaki bani hojik phau project asi February 2022 gi February 1st week of February deki hojaki bani hojik irang sigi maram na hojik lepe ado leptringai mamang phawda hojik successful oigibasi kilometer 3 phawba sana chatpa ngamba kg ama muk puba ngamba rocket motor saba ngamjaki matang sida ngasin kli paw pizaba loizare Image TV mining tabir basing bu amukana kurumjare